ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯂꯣꯏꯅ ꯄꯥꯝꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯜ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯊꯣꯛꯄ, ꯍꯨꯃꯥꯡ ꯃꯟꯅ ꯁꯦꯜ ꯇꯥꯜꯂꯒ ꯅꯨꯡꯉꯥꯏꯕ, ꯃꯤꯒꯤ ꯃꯔꯟ ꯍꯥꯠꯂꯒ ꯃꯁꯥ ꯈꯛꯀꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯃꯈꯜ ꯃꯈꯜ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯅ ꯆꯥꯃꯔꯛ ꯃꯥꯏ ꯄꯥꯛꯁꯅꯨ, ꯄꯣꯂꯣꯏꯗꯗꯤ ꯑꯆꯨꯝꯕ ꯆꯠꯄ ꯂꯤꯁꯤꯡꯂꯛ ꯃꯥꯏꯊꯤꯕ ꯅꯪꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯣꯟꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯀꯅꯤ, ꯑꯆꯨꯝꯕꯇꯅ ꯄꯣꯂꯣꯏꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯅꯤ ꯍꯥꯏꯕꯗꯣ ꯑꯏꯡꯕꯤ ꯃꯆꯥ ꯑꯄꯤꯁꯛ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯗꯨ ꯄꯣꯗꯨꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯁꯥꯗꯨꯁꯨ ꯏꯁꯣꯟ ꯁꯣꯟꯕꯒꯨꯝ ꯇꯧꯏ, ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠꯂꯤ, ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯒꯤ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯂꯦ, ꯌꯦꯡꯕꯗ ꯁꯔꯨ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯃꯁꯥꯗꯣ꯫ ꯏꯕꯣꯆꯧ ꯃꯝꯂꯤ ꯃꯝꯂꯤ ꯃꯔꯛ ꯑꯗꯨꯗ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯑꯏꯡꯕꯤ ꯇꯍꯥꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯃꯣꯏ ꯃꯄꯥ, ꯆꯦꯡ ꯋꯥꯟꯕꯤꯔꯛꯑꯕꯣ? ꯆꯦꯡꯗꯤ ꯀꯗꯥꯏ? ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ꯫ ꯋꯥꯜꯂꯛꯇ꯭ꯔꯦ, ꯇꯥꯗ ꯊꯣꯛꯆꯥꯎꯅ ꯈꯨꯠꯁꯨꯃꯜ ꯄꯤꯔꯛꯇ꯭ꯔꯦ, ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯒ ꯄꯨꯟꯅ ꯄꯤꯊꯣꯔꯛꯂꯒꯦ ꯍꯥꯏꯔꯦ꯫ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ, ꯌꯨꯝꯗ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗꯦ ꯍꯥꯏꯕꯁꯦ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯅꯣ ꯇꯥꯗ ꯊꯣꯛꯆꯥꯎꯅ ꯁꯦꯜ ꯄꯤꯔꯛꯇꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯍꯜꯂꯛꯄꯤꯔꯤꯕ ꯑꯗꯨꯕꯣ? ꯌꯥꯝꯗ꯭ꯔꯕꯁꯨ ꯃꯈꯥꯏꯔ ꯁꯤꯀꯤꯔꯥ ꯆꯦꯡ ꯋꯥꯅꯕ ꯁꯦꯜ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯂꯧꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯆꯥꯔꯒ ꯂꯦꯟꯗꯧꯔꯤꯒꯦ? ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯦ, ꯑꯗ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯈꯔ ꯆꯤꯜꯂꯤ, ꯀꯣꯟꯅ ꯄꯤꯔꯒꯦ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯄꯤꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯒꯤꯔꯤꯒꯤꯔꯤ ꯇꯛꯂꯨꯒꯗꯧꯔꯤꯕꯅꯣ? ꯑꯌꯤꯡꯕꯤ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯆꯪꯁꯤꯟꯒꯦꯛ ꯐꯝꯊꯗꯨꯅ, ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯜꯂꯤꯕꯤ ꯑꯩꯅ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯤꯕ ꯑꯁꯦ꯫ ꯏꯆꯥꯁꯤꯁꯨ ꯃꯃꯥ ꯑꯩꯅ ꯆꯥꯕ ꯋꯥꯠꯂꯕꯅꯤꯅ ꯃꯕꯨꯛ ꯊꯟꯅ ꯃꯕꯨꯛ ꯄꯤꯊꯛꯄ ꯉꯝꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯦꯡ ꯈꯨꯌꯥ ꯑꯃꯅꯅꯦ ꯏꯕꯥꯅꯤꯅ ꯊꯣꯡꯂꯒ ꯌꯦꯟꯅꯔꯒ ꯆꯥꯔꯤꯕꯗꯣ꯫ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯂꯦ꯫ ꯏꯁꯤꯡ ꯊꯛꯂꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯔꯥꯝ ꯆꯗꯟꯅꯔꯤꯕ ꯑꯁꯦ ꯑꯩ ꯈꯥꯡꯕꯗ ꯋꯥꯔꯦ꯫ ꯏꯕꯣꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯇꯅ ꯊꯦꯝꯕꯤ, ꯑꯁꯤꯒꯤꯕꯨ ꯀꯞꯇꯅꯒ ꯇꯧꯏ, ꯑꯁꯦ ꯀꯞꯀꯅꯨ, ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯆꯦꯡ ꯋꯥꯜꯂꯒ ꯄꯨꯔꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯗꯣꯏꯅꯤ꯫ ꯁꯦꯕ ꯀꯞꯀꯅꯨꯕ, ꯍꯧꯖꯤꯛꯀꯤꯅ ꯀꯝꯗꯧꯕ? ꯅꯪꯅ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯩꯗꯤ ꯆꯥꯛꯂꯥꯏ ꯍꯧꯔꯒ ꯁꯤꯈꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ꯫ ꯆꯥꯛ ꯂꯥꯝꯕꯅ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯃꯅꯤꯡꯗ ꯍꯧꯕ ꯂꯐꯨꯁꯤꯡꯗꯨꯗꯒꯤ ꯑꯅꯧꯕ ꯈꯜꯂꯒ ꯍꯦꯛꯂꯛꯑꯒꯦ, ꯑꯗꯨ ꯐꯨꯠꯂꯒ ꯆꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯂꯐꯨ ꯐꯨꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯏꯕꯣꯆꯧꯒꯤ ꯏꯃꯨꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯏꯕꯣꯆꯧ ꯃꯇꯣꯝꯇꯅꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯑꯋꯥꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯏꯕꯣꯆꯧ ꯊꯣꯛꯆꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯆꯠꯄꯅꯤ꯫ ꯋꯥꯕꯅ ꯍꯦꯜꯂꯤ, ꯁꯦꯜ ꯌꯥꯝꯅ ꯐꯪꯕ ꯅꯠꯇꯦ꯫ ꯃꯔꯛꯁꯤꯗ ꯊꯣꯛꯆꯥꯎ ꯃꯥꯅꯁꯨ ꯃꯇꯝ ꯆꯥꯅ ꯈꯨꯠꯁꯨꯃꯜꯁꯨ ꯄꯤꯕꯤꯕ ꯅꯠꯇꯦ꯫ ꯊꯣꯛꯆꯥꯎꯒꯤ ꯌꯨꯝꯗꯅꯤ ꯊꯣꯛꯆꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯂꯩꯃ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯐꯠꯇꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯠꯇꯦ, ꯃꯤꯁꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯂꯝꯗꯦ, ꯃꯁꯥ ꯈꯛꯀꯤ ꯈꯟꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ꯫ ꯊꯣꯛꯆꯥꯎꯒꯤꯗ ꯌꯥꯎꯔꯤꯕ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯌꯥꯝꯕ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯂꯕ ꯃꯇꯨ ꯁꯣꯟꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯇꯥꯒꯨꯝ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯈꯨꯠꯁꯨꯃꯜꯁꯨ ꯑꯗꯨꯃꯛ ꯃꯠꯄ ꯌꯥꯎꯏ꯫ ꯄꯤꯗ ꯌꯥꯗ꯭ꯔꯕ ꯃꯇꯝꯗ ꯁꯦꯜ ꯈꯖꯤꯛ ꯈꯔꯥꯛꯇꯤ ꯑꯗꯨꯃꯛ ꯄꯤ꯫ ꯍꯥꯏ ꯑꯉꯥꯡ ꯑꯅꯤꯌꯥ, ꯌꯥꯔꯦ, ꯈꯔ ꯆꯥꯔꯕꯗꯤ ꯁꯤꯔꯔꯣꯏ, ꯍꯧꯒꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯄꯥꯒ ꯑꯩꯒ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯥꯏ ꯃꯥꯏꯁꯦ ꯑꯣꯟꯁꯤꯟꯅꯗꯅ ꯃꯤꯠꯆꯤ ꯈꯟꯅꯗꯅ ꯆꯥꯛꯁꯦ ꯑꯝꯇ ꯍꯥꯎꯅ ꯆꯥꯍꯧꯒꯦ꯫ ꯊꯣꯛꯆꯥꯎꯒ ꯀꯨꯂꯩꯃꯒꯒꯤ ꯃꯆꯥ ꯑꯁꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ꯫ ꯑꯍꯟꯗꯨꯅ ꯆꯍꯤ 13 ꯁꯨꯔꯦ, ꯑꯇꯣꯝꯕꯗꯨꯅ ꯆꯍꯤ 10 ꯁꯨꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯆꯤꯡꯂꯦꯟꯅ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯦꯛꯇ ꯑꯁꯨꯝꯅ ꯄꯤꯔꯛꯏ, ꯏꯃꯥ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯆꯥꯛ ꯉꯥꯏꯍꯥꯛꯇꯪ ꯆꯥꯕꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯒ ꯃꯤꯆꯤꯗꯣ ꯌꯥꯝ ꯈꯠꯅꯅꯤꯡꯉꯒꯅ ꯁꯪꯒꯣꯟꯗꯔ ꯌꯦꯡꯒꯣꯟꯗꯔ ꯊꯣꯛꯂꯒꯅꯦ ꯃꯤꯆꯤꯗꯣ ꯈꯠꯅꯔꯨꯔꯣ꯫ ꯆꯥꯛꯀ ꯄꯨꯛ ꯊꯟꯗ꯭ꯔꯤ, ꯄꯦꯠ ꯄꯦꯠ ꯑꯝꯇ ꯉꯥꯡꯈꯤꯅꯨ, ꯃꯆꯤꯟꯒꯁꯤ ꯈꯨꯝꯗꯅ ꯇꯧꯔꯤꯅꯦ꯫ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯀꯥꯏꯅꯒꯗꯤ ꯃꯀꯣꯛ ꯑꯄꯩꯕꯁꯤꯅ ꯈꯟꯗꯦꯅꯦ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯦ, ꯅꯄꯥꯒ ꯑꯩꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ, ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯕꯗꯤ ꯌꯥꯔꯦ, ꯍꯧꯒꯠꯈ꯭ꯔꯣ꯫ ꯃꯆꯥ ꯑꯇꯣꯝꯕ ꯏꯕꯣꯕꯅ ꯃꯃꯥꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ
Ima nangse akhoi isin inaudagine paabani hena nungsiba male wangangda yadeba hendradi kaino noidi kaisu nate amuk pu asu yayi napa sok phakraba aigi khuddombi matondane udu ungliba tongliba sidine ani suna phangdau natiye aduna noidagi di aigi nupasna hena nungsi Thokchom ka khangha he hai jinglena mi gidi machadagi henba leiti aduga akhoi imagi di akhoi dagi pawan hen nungsi akhoi di kaisu nate amuk pu asu yayi Palem ima ibema nang mana piba yai ko yai hairibasini nangumbi ima mai khoi isilinaw na phangjabadi nacha ai khoi gidi changna norokta top hekta tabani ma chala hai angang nina angang gi waga matte hengangde aina noi ani gi nama oina phangjabadi narai bakto faraba ko taso ibani na hayang chawraga nupi anganga thiraga ai khoi gi nupi singduda insilaga ai khoi ma sa mathi chipa makhai okhayense Thokchom na Napa thangdabagi masa singsidi chari thaklinga thiga paladana phansnek thomlaga hatlage doloina masigi atomba aina pokning da pokkiba koktrangse masi yam ngamdawriye hausiktagi hauna mase aikhoi bu otpagi waga ngangladana makhoi mapa masi piklinga se turil dara kaino thada khrasira mase aduna phagadra khangdi mama ma leitradi chengthong chu hantharani ibo ba sauna pukhamladuda makhut joro hamjilamlaga Makhut masumada mama mapada pharang kansilamlaga sense chatuna laurami peli haukhadana ingonda ibo ba ibo turenda thadani kaina noi aina kaithalda puraga sigi de gon thokani aina kulei masauna lawi haina pa yan bi masa nang ipik hainang yam hauganu ko nang hauganu hairibasini he jinglen masu mama na ngangliba mayam do taning tradana makhut to hamlaga chakhumdagi parapra thoki kulei masaurapna machinda hairi Isane nungsiba machin amat te hek phawdi kamai tawbai sa sinu khangdi lamna lam heliba mama mapa aikhoi na phaba macha amat te hek yaudi yare se angang oi tawrini adui sharupudi kaino nangna ingonda haini haiba wadu hairo kulei ma saurambadagi nokphe tawna thabaki paisa phanglabani na aigi sana haibado sarasi hagi tawbani selbudi phangle ada sinmi singsigi kusumal khar pijabadi yaroi Ibo Zawdi ngasai sel kita hana pibiyu haina haibani ada aina numit mangani gi matungda pigena haikibani madugi ibo Zaw haiba nupa du manane sel da hairagale kamai tawbano khangdi tha hek phabaga ne nang hauroi dawna sel piyu hek ta hai lai mai di nuksi tabana mana sel piyu haira su pi daw aina di pi daw natro nang su khanglamni ibo Zawna aigi da thabak yaroklibasi tha phanadi yamlamnoni suri ba thabak aduga aina mangonda piri ba khusumal siga Kanduna yungu tha anigi senphamu pharamla aina mangonda pirisi horen pige hayeng pige hairaga tumin leishin khiba ngakta natro mana thabakse toklage hairaga na sel khara piduna themba si natro ibani na aso koibase tawraga laklibase sini ne apangbagi maral asingbana chai haribase ibo Zawna thabak wana suribase kidawni Seldi aina dum phangi apangba moi sidine thabak wana suhalaga moigi maral duna aikhoina nungai hodawni nupa panganu ko nang singu haribasini he aibu yamna pangrane pangdi yam singe aigi nupa tani malem sida singba adu nupa aigi sana haibadu sarga loire kaino hayeng hekta chalaga sarga loire aduni dana Migi humang mamalbu oida para tawduna matlaga nungai thokpa ngamliba nga ida ko na khoi anise sembiba mapu mahaklei haibase kawkraba mali yengba tai kayam kuina nungai bano haibado isorna noigi poloida kari tamliba yengba tai mathangi namini ibo Zaw ayu anganba aduda Thokchom gi mayumda laktuna sumang aduda leplaga Thokchom bu kauri tada Thokchom aini ibo Zaw ne mapanda amta thokpiro Thokchom kauribada tabada mamit mana uirum tawna mapanda thoraklami ibo Zaw nang oire onthok nangalida kari leire tada nanau se upaya ma leitre ngarang na handagi napi angangsu chara loin hele yaragadi tada aigi khusumando khara to oirabasa huji pibiyuba Thokchom mana oina saurapna he rai ibo Zaw aina duk phajana namit mangani gi matungda pirage hairibadugo yamna ngai ngamdabagi mawongda tumba phawba hawonadri selawba hekta lakusibu nate
ꯅꯪꯒꯤ ꯁꯦꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯃꯑꯣꯡ ꯂꯣꯕ ꯅꯠꯇꯦ ꯇꯥꯗ ꯅꯅꯥꯎꯅ ꯇꯥꯗꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯂꯩꯖꯗꯦ ꯅꯅꯥꯎꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯛꯆꯕꯅꯤ ꯇꯥꯗ ꯏꯃꯨꯡꯗꯒꯤ ꯀꯨꯂꯩꯃꯁꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯂꯒ ꯀꯅꯥꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯤꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯁꯤꯕꯣ ꯏꯕꯣꯆꯧ ꯂꯦꯞꯂꯝꯕ ꯎꯕꯗ ꯅꯪ ꯑꯣꯏꯔꯦ ꯏꯕꯣꯆꯧ ꯀꯔꯤ ꯂꯩꯔꯦ ꯑꯌꯨꯛꯁꯤꯗ ꯏꯇꯩꯃ ꯅꯅꯥꯎꯁꯦ ꯇꯥꯗꯗꯒꯤ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯦꯟꯕꯅꯦ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯇꯟꯖꯥ ꯃꯦꯖꯥ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯃꯤꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯦꯜꯍꯧꯕ ꯂꯥꯛꯅꯕ ꯃꯇꯝꯒ ꯂꯩꯔꯝꯃꯔꯣꯏꯅꯦ ꯏꯕꯣꯆꯧ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤ ꯈꯨꯝꯅꯤ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ ꯏꯕꯣꯆꯧ ꯅꯪ ꯍꯜꯂꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯊꯕꯛ ꯁꯨꯔꯤꯕ ꯃꯄꯨ ꯑꯗꯨꯅꯁꯨ ꯁꯦꯜ ꯂꯨꯄꯥ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤ ꯃꯥꯅ ꯁꯦꯜ ꯄꯤꯔꯛꯂꯕ ꯀꯥꯟꯗ ꯑꯣꯏꯅ ꯅꯪꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯑꯩꯅ ꯈꯪꯅ ꯄꯤꯔꯛꯀꯅꯤ ꯌꯧꯔꯣ ꯏꯕꯣꯆꯧ ꯃꯌꯨꯝꯗ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠꯇ ꯎꯔꯛꯇꯨꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯊꯣꯛꯆꯥꯎꯗ ꯍꯥꯏꯔꯛꯏ ꯇꯥꯗ ꯁꯦꯜ ꯅꯠꯇ꯭ꯔꯕꯁꯨ ꯆꯦꯡ ꯑꯣꯏꯔꯕꯁꯨ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯟꯅ ꯆꯥꯔꯝ ꯆꯗꯠꯅꯗꯨꯅ ꯂꯩꯍꯧꯔꯦ ꯀꯔꯤꯅꯣ ꯏꯕꯣꯆꯧ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯃꯤꯉꯣꯟꯗ ꯄꯣꯠ ꯆꯩ ꯆꯦꯡ ꯆꯥꯛ ꯄꯤꯊꯣꯛꯅꯕꯒꯦ ꯆꯦꯡ ꯂꯩꯔꯕꯁꯨ ꯉꯁꯤꯗꯤ ꯄꯤꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪ ꯍꯟꯈ꯭ꯔꯣ ꯏꯇꯩꯃ ꯅꯅꯥꯎꯁꯤ ꯎꯄꯥꯏ ꯂꯩꯇ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯕꯣꯆꯧ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯍꯟꯈ꯭ꯔꯣ ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯗ ꯆꯒꯠꯁꯨ ꯉꯥꯡꯗꯅ ꯂꯩ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯍꯣ ꯑꯩꯈꯣꯏꯅ ꯄꯤꯔꯔꯣꯏ ꯍꯥꯏꯔꯕꯗꯤꯅꯦ ꯄꯤꯔꯔꯣꯏꯗꯧꯅꯤ ꯏꯕꯣꯆꯧ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯉꯥꯡꯁꯤꯟ ꯊꯣꯛꯆꯥꯎꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯒꯗꯧꯕꯗꯣ ꯃꯍꯥꯛ ꯈꯪꯏ ꯃꯥꯅꯁꯨ ꯆꯦꯡ ꯋꯥꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯕꯅꯤ ꯏꯕꯣꯆꯧ ꯑꯋꯥꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯀꯣꯛꯇ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯆꯠꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯁꯨꯛ ꯇꯣꯟꯕ꯭ꯔꯥ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕꯩꯁꯦ ꯑꯩꯁꯤꯕꯨ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯑꯍꯤꯡꯕꯤꯅꯗꯤ ꯑꯩꯅ ꯆꯦꯡ ꯄꯨꯔꯛꯀꯅꯤ ꯈꯟ ꯑꯩꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯗꯨꯒꯤ ꯑꯕꯣꯛ ꯂꯩꯔꯥꯡꯒ ꯍꯦꯛ ꯊꯦꯡꯅꯩ ꯂꯩꯔꯥꯡ ꯏꯕꯣꯆꯧ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯣꯆꯧ ꯅꯪ ꯊꯦꯡꯅꯕ ꯐꯔꯦꯗ ꯑꯕꯣꯛꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯅꯪ ꯎꯅꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯑꯕꯣꯛ ꯑꯇꯩ ꯅꯠꯇꯦꯗ ꯅꯪ ꯁꯪꯂꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯍꯧꯕ ꯋꯥꯁꯤꯡꯗꯣ ꯈꯔ ꯑꯃꯨꯛꯇ ꯌꯥꯟꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯕꯣꯛꯅ ꯅꯪꯒꯤ ꯑꯋꯥꯃꯟ ꯄꯤꯕꯤꯅꯤꯗ ꯏꯆꯥ ꯅꯨꯄꯥꯁꯤꯡ ꯃꯈꯩꯗꯤꯅꯦ ꯁꯣꯡꯉꯤ ꯆꯪꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯆꯪꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯕꯣꯛꯁꯦ ꯋꯥꯁꯤꯡꯗꯣ ꯌꯥꯜꯂꯒ ꯊꯨꯝꯃꯣꯛ ꯈꯔ ꯁꯨꯝ ꯁꯥꯒꯦ ꯇꯧꯕꯅꯦ ꯏꯕꯣꯆꯧ ꯏꯍꯥ ꯍꯔꯥꯎꯅ ꯑꯍꯣꯏ ꯑꯕꯣꯛ ꯑꯩ ꯌꯥꯟꯕꯤꯒꯦ ꯐꯔꯦ ꯅꯪꯅ ꯌꯥꯟꯕꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯕꯣꯛꯀ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯑꯕꯣꯛ ꯅꯁꯨꯗ ꯆꯦꯡ ꯈꯖꯤꯛꯇ ꯍꯥꯟꯅ ꯄꯤꯕꯤꯌꯨꯕ ꯅꯁꯨ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯦ ꯑꯩꯕꯨꯗꯤ ꯐꯩ ꯃꯥꯗꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯃꯁꯥꯗꯣ ꯌꯥꯝ ꯁꯣꯛꯅ ꯂꯩꯍꯧꯔꯦ ꯑꯕꯣꯛ ꯍꯩꯃꯥ ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤꯕ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯤꯕꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯁꯨꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯕꯛꯄꯨꯗꯤ ꯇꯥꯗ ꯊꯣꯛꯆꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯆꯠꯂꯦ ꯑꯕꯣꯛ ꯑꯗ ꯈꯨꯠꯁꯨꯃꯜꯗꯣ ꯌꯨꯝꯕꯨꯗꯨꯅ ꯄꯤꯔꯛꯇ꯭ꯔꯤꯅ ꯇꯥ ꯊꯣꯛꯆꯥꯎꯅ ꯀꯣꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯂꯧꯔꯣ ꯍꯥꯏꯔꯛꯑꯕ ꯑꯗꯨꯒꯤꯅꯤ ꯂꯩꯔꯥꯡ ꯊꯣꯛꯆꯥꯎ ꯄꯜꯂꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯣꯆꯧ ꯅꯪꯅꯦ ꯃꯥꯒꯤ ꯊꯣꯛꯆꯥꯎ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯈꯗ꯭ꯔꯛ ꯍꯩꯕ ꯅꯨꯄꯥꯅꯤꯀꯣ ꯅꯍꯥꯟꯋꯥꯏꯁꯨ ꯑꯋꯥꯡꯒꯤ ꯆꯥꯎꯊꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯥꯠꯂꯤ ꯍꯥꯠꯇꯦ ꯀꯥꯏꯅ ꯌꯥꯝꯅ ꯇꯧꯅꯈꯤꯕꯅꯤ ꯊꯣꯛꯆꯥꯎꯒꯤ ꯅꯨꯄꯤ ꯀꯨꯂꯩꯃꯗꯨꯁꯨꯅꯦ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯅꯤꯀꯣ ꯃꯥꯒ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯛꯆꯥꯎ ꯍꯥꯏꯗꯨꯒ ꯐꯠꯇꯕ ꯆꯞ ꯃꯥꯟꯅꯕꯅꯤ ꯅꯪ ꯃꯣꯏꯒ ꯂꯣꯏꯅꯒꯦ ꯍꯥꯏꯔꯕꯗꯤ ꯈꯔ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧ ꯅꯪꯅꯒ ꯍꯥꯏꯉꯝ ꯇꯧꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟꯒꯁꯨ ꯑꯃꯨꯛ ꯍꯥꯠꯄꯤꯈꯤꯅꯤꯀꯣ ꯈꯪꯗꯦꯗꯕꯣ ꯇꯥꯗ ꯊꯣꯛꯆꯥꯎꯁꯦ ꯁꯦꯜꯒꯤ ꯃꯇꯥꯡꯁꯤ ꯋꯥ ꯉꯥꯡꯅꯕ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯜꯂꯕ ꯍꯥꯏꯕꯗꯨꯅꯤ ꯑꯕꯣꯛꯀꯤ ꯋꯥꯗꯤꯅꯦ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯁꯤꯗ ꯂꯩꯔꯦꯀꯣ ꯏꯕꯨꯡꯉꯣ ꯐꯔꯦ ꯂꯥꯛꯑꯣ ꯑꯕꯣꯛ ꯅꯪꯒꯤ ꯆꯦꯡ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛ ꯊꯣꯡꯅꯕ ꯅꯪꯅꯕ ꯄꯤꯕꯤꯔꯒꯦ ꯂꯥꯛꯑꯣ ꯂꯩꯔꯥꯡꯅ ꯆꯦꯡ ꯈꯔ ꯄꯤꯕꯗꯨ ꯄꯨꯗꯨꯅ ꯊꯣꯛꯆꯥꯎ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯏꯪꯕꯤꯗ ꯆꯦꯡꯗꯨ ꯄꯤꯔꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯩꯔꯥꯡꯒꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ
ꯊꯣꯛꯆꯥꯎꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯥꯕ ꯃꯇꯝ ꯑꯗꯨꯁꯨ ꯍꯦꯟꯗꯣꯛꯂꯦ ꯑꯗꯨꯕꯨ ꯊꯣꯛꯆꯥꯎ ꯃꯥꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯏꯕꯣꯆꯧꯅ ꯊꯣꯛꯆꯥꯎꯒꯤ ꯃꯌꯨꯝ ꯆꯠꯂꯕꯁꯨ ꯊꯣꯛꯆꯥꯎꯒ ꯊꯦꯡꯅꯕꯗꯤ ꯁꯨꯛꯐꯪ ꯐꯪꯗꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯛꯆꯥꯎꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯇꯣꯝꯕ ꯑꯗꯣ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯆꯥꯎꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯃꯥꯁꯨ ꯃꯥꯒꯤ ꯈꯨꯠꯁꯨꯃꯜ ꯊꯣꯛꯆꯥꯎꯅ ꯄꯤꯗꯕꯗꯒꯤ ꯁꯦꯜ ꯂꯧꯕ ꯊꯣꯛꯆꯥꯎꯒꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯀꯨꯂꯩꯃꯒ ꯊꯣꯛꯆꯥꯎꯒꯅ ꯍꯦꯛ ꯎꯔꯦ ꯊꯣꯡꯖꯤꯟ ꯀꯥꯊꯣꯛꯅꯕ ꯃꯈꯣꯡ ꯑꯗꯣ ꯐꯠ ꯏꯃꯨꯡꯂꯣꯝꯗ ꯊꯥꯡꯖꯤꯟꯈ꯭ꯔꯒ ꯀꯨꯂꯩꯃꯅ ꯊꯣꯛꯆꯥꯎꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯄꯥ ꯃꯁꯤꯒꯤ ꯇꯣꯝꯕ ꯍꯥꯏꯕ ꯃꯨꯔꯪꯂꯪꯕꯁꯦ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯁ ꯀꯔꯝ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤ ꯈꯔ ꯁꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯥꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯗꯅ ꯂꯩꯕꯁꯤꯗ ꯈꯨꯠꯁꯨꯃꯜ ꯊꯧꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯛꯐꯝꯁꯦ ꯌꯥꯝ ꯁꯥꯎꯅꯁꯨ ꯎꯏ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯅꯨꯄꯤ ꯃꯁꯤꯒꯤ ꯇꯣꯝꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯤꯡꯕꯅꯤ ꯃꯁꯥꯒꯤ ꯑꯉꯥꯎ ꯃꯆꯤꯡ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯥꯅ ꯁꯦꯜ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯍꯦꯛ ꯉꯝꯗꯨꯅ ꯑꯗꯨꯝ ꯁꯦꯜ ꯄꯨꯔ ꯆꯠꯈ꯭ꯔꯗꯧꯅꯤ ꯑꯗꯨꯅ ꯀꯝꯗꯧꯁꯤꯒꯦ ꯏꯕꯥꯅꯤ ꯃꯉꯣꯟꯗ ꯁꯦꯜ ꯄꯤꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯝꯗꯧꯔꯁꯤ ꯅꯨꯄꯥ ꯅꯪꯒ ꯑꯩꯒ ꯈꯠꯅꯕ ꯁꯥꯔꯒ ꯐꯥꯒꯤꯒꯤ ꯑꯣꯏꯅ ꯈꯠꯅꯔꯒ ꯐꯨꯅꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯁꯦꯜ ꯑꯁꯦ ꯍꯥꯏꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯍꯟꯖꯈ꯭ꯔꯗꯧꯅꯤ ꯌꯥꯏꯅꯦ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯁꯦ ꯀꯥꯟꯅꯗꯦ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯐꯥꯒꯤꯒꯤ ꯑꯣꯏꯅ ꯈꯠꯅꯕ ꯍꯧꯔꯛꯂꯒꯦ ꯍꯧꯔꯣ ꯇꯣꯝꯕꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯀꯨꯂꯩꯃꯅ ꯊꯣꯛꯆꯥꯎꯕꯨ ꯏꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄꯗꯣ ꯅꯨꯄꯥꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ ꯅꯪꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ ꯉꯁꯤ ꯑꯗꯨꯗꯤ ꯑꯉꯝ ꯑꯉꯝꯕ ꯍꯦꯛꯇ ꯍꯥꯠꯇꯣꯛꯅꯕ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯏꯟꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯤꯕ ꯇꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯀꯨꯂꯩꯃꯅ ꯊꯣꯛꯆꯥꯎꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯍꯦꯛꯇ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯃꯦꯠꯈꯤ ꯇꯣꯝꯕ ꯊꯣꯛꯆꯥꯎ ꯃꯉꯣꯟꯗ ꯃꯥꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯌꯨ ꯍꯥꯏꯒꯦ ꯂꯥꯛꯄꯗꯨ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯂꯩ ꯀꯨꯂꯩꯃ ꯃꯥꯅ ꯊꯣꯛꯆꯥꯎꯒꯤ ꯃꯈꯧꯔꯤ ꯃꯦꯠꯈꯤꯕ ꯑꯗꯨꯗ ꯏꯄꯥꯏ ꯍꯧꯔꯗꯨꯅ ꯑꯁꯨꯝꯅꯗꯤ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯀꯩꯅꯣ ꯇꯧꯕꯤꯗꯨꯕꯣ ꯇꯥ ꯊꯣꯛꯆꯥꯎꯗꯨ ꯁꯣꯏ ꯂꯥꯛꯇꯅ ꯁꯤꯕ ꯇꯥꯔꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣ ꯏꯇꯩꯃꯅ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜꯗꯨꯃꯇꯪꯗꯤ ꯂꯧꯍꯧꯈꯤꯒꯦ ꯑꯩꯒꯤ ꯁꯦꯜ ꯐꯪꯂꯀꯥꯟꯗ ꯏꯇꯩꯃꯅ ꯍꯥꯠꯀꯦꯔꯥ ꯇꯨꯞꯀꯦꯔꯥ ꯏꯇꯩꯃꯅ ꯊꯣꯛꯄ ꯇꯧꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯀꯨꯂꯩꯃ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯔꯤꯁꯦ ꯀꯣꯛ ꯆꯠꯈ꯭ꯔꯒꯦ ꯂꯩꯇꯦ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯑꯃꯨꯛ ꯈꯥꯝꯗꯣꯛꯄ ꯆꯪꯂꯛꯏꯅꯤ ꯋꯥꯈꯜ ꯈꯟꯅ ꯀꯨꯂꯩꯃ ꯄꯥꯞ ꯑꯣꯏꯍꯧꯗ ꯀꯣꯝꯂꯞ ꯃꯦꯠꯂꯝꯕ ꯊꯣꯛꯆꯥꯎꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯈꯪꯀꯟ ꯀꯟꯅ ꯍꯦꯛꯇ ꯃꯦꯠꯈꯤ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯊꯣꯛꯆꯥꯎ ꯁꯣꯔ ꯐꯨꯡꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯏꯟꯈꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯀꯨꯂꯩꯃ ꯃꯥꯁꯨ ꯃꯀꯣꯛ ꯑꯗꯣ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯏ ꯊꯣꯛꯂꯝꯃꯤ ꯀꯨꯂꯩꯃ ꯃꯀꯣꯛꯇꯨ ꯏ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯁꯥꯎꯅ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯕ ꯃꯥꯅꯁꯨ ꯑꯩꯒꯤ ꯀꯣꯛꯀꯁꯦ ꯍꯦꯛꯇ ꯏꯟꯊꯨꯔꯒ ꯊꯨꯒꯥꯏꯔꯗꯅ ꯈꯪꯅꯦꯕ ꯅꯪ ꯀꯨꯂꯩꯃ ꯑꯩꯗꯤ ꯈꯪꯍꯟꯒꯦꯕ ꯍꯦ ꯊꯣꯛꯆꯥꯎ ꯃꯈꯧꯔꯤ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯐꯥꯒꯤꯒꯤ ꯑꯣꯏꯅ ꯈꯠꯅꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯒꯤ ꯈꯧꯔꯤꯁꯤ ꯀꯟꯅ ꯃꯦꯠꯂꯛꯏ ꯅꯠꯇ꯭ꯔꯣ ꯁꯣꯏꯕꯗꯒꯤ ꯃꯦꯠꯀꯦ ꯍꯥꯏꯗꯨꯅ ꯃꯦꯠꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯎꯈꯣꯛꯇꯦꯟ ꯑꯁꯤꯗ ꯐꯥꯒꯤꯒꯤ ꯅꯃꯥꯗ ꯏꯟꯊꯨꯔꯒ ꯍꯥꯠꯇꯣꯛꯀꯦ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯑꯩꯈꯣꯏꯁꯨ ꯁꯣꯏꯕ ꯀꯣ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯅꯠꯇꯕ ꯁꯣꯏꯕ ꯀꯣ ꯇꯣꯝꯕ ꯑꯅꯤꯗꯨꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯄꯨꯛꯅꯤꯡꯗ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯣꯏꯔꯦ ꯈꯪꯅꯤ ꯉꯁꯤꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯂꯤꯂꯥ ꯐꯖꯍꯟꯒꯦ ꯇꯣꯝꯕ ꯏꯇꯤ ꯈꯪꯍꯟꯒꯦꯕ ꯃꯤꯒꯤ ꯃꯀꯣꯛ ꯊꯨꯒꯥꯏꯔꯒ ꯏ ꯊꯣꯛꯍꯜꯂꯒ ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯁꯣꯏꯕ ꯁꯥꯔꯒ ꯅꯀꯣꯛꯇꯨ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯀꯨꯂꯩꯃ ꯄꯔꯞ ꯆꯪꯁꯤꯟ ꯊꯣꯛꯆꯥꯎꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯄꯣꯄꯥ ꯍꯦꯛꯇ ꯐꯨꯖꯤꯜꯂꯤ ꯊꯣꯛꯆꯥꯎ ꯃꯥꯁꯨ ꯆꯩꯅꯥ ꯐꯪꯂꯕꯅꯤꯅ ꯃꯈꯨꯠ ꯍꯜꯂꯛꯇꯨꯅ ꯀꯨꯂꯩꯃꯗ ꯄꯣꯄꯥ ꯍꯦꯛꯇ ꯐꯨꯖꯤꯜꯂꯤ ꯑꯅꯤꯗꯨ ꯐꯥꯒꯤꯒꯤ ꯐꯨꯅꯔꯝꯕꯗꯒꯤ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯐꯨꯅꯈ꯭ꯔꯦ ꯀꯨꯂꯩꯃ ꯁꯥꯎꯅ ꯊꯣꯛꯆꯥꯎꯒꯤ ꯂꯨꯈꯝꯒꯤ ꯁꯝꯗꯨ ꯆꯤꯡꯗꯨꯅ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯥꯄꯨꯛ ꯀꯟꯅ ꯊꯥꯖꯤꯜꯂꯒ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯦꯜ ꯂꯧꯕ ꯂꯥꯛꯄ ꯃꯤꯗꯒꯤ ꯀꯟꯕꯤꯒꯦ ꯇꯧꯔꯒ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯀꯣꯛ ꯑꯣꯏꯅ ꯊꯨꯒꯥꯏꯕ ꯈꯪꯕ꯭ꯔꯥꯗꯣ ꯍꯧꯈꯣꯕ ꯀꯨꯂꯩꯃ ꯑꯩꯉꯣꯟꯗ ꯍꯧꯈꯣꯕ ꯊꯣꯛꯆꯥꯎꯁꯨ ꯀꯨꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯀꯨꯂꯩꯃꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯖꯤꯟꯅ ꯈꯣꯠꯂꯒ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯐꯔꯝꯃꯅꯤꯕ ꯍꯧꯈꯣꯕ ꯅꯪꯅ ꯑꯩ ꯀꯟꯗ꯭ꯔꯁꯨ ꯊꯣꯛꯆꯥꯎ ꯑꯩꯉꯣꯟꯗ ꯂꯩꯈ꯭ꯔꯕ ꯁꯦꯜ ꯑꯃꯇ ꯃꯤꯉꯣꯟꯗ ꯄꯤꯒꯗꯧꯕ ꯂꯩꯇꯦ ꯈꯨꯠꯁꯨꯃꯜ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯒꯦ ꯂꯨꯄꯥ ꯑꯃꯇ ꯄꯤꯔꯣꯏ ꯈꯪꯕ꯭ꯔꯥ ꯀꯨꯂꯩꯃ ꯀꯞꯉꯥꯡ ꯇꯧꯅ ꯁꯥꯎꯅ ꯊꯣꯛꯆꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯂꯩꯊꯦꯛꯂꯒ ꯃꯍꯥꯛ ꯄꯥꯞꯄꯤꯒꯤ ꯈꯨꯠ ꯑꯁꯤꯅ ꯑꯩꯒꯤ ꯃꯥꯏꯗꯒꯁꯨ ꯈꯨꯖꯤꯟꯅ ꯈꯣꯠꯄ ꯁꯥꯏ ꯑꯗꯨꯁꯨ ꯑꯟꯊꯥ ꯑꯃꯔꯥ ꯅꯪꯅ ꯅꯈꯨꯠꯁꯨ ꯊꯨꯗꯦꯛꯀꯦ ꯈꯪꯒꯅꯤ ꯅꯪ ꯑꯌꯣꯃ ꯑꯩꯁꯤ ꯀꯨꯂꯩꯃ ꯀꯩꯅꯣ ꯈꯨꯠꯁꯤ ꯇꯦꯛꯀꯗꯧꯔꯦ ꯑꯃꯨꯛꯇ ꯊꯥꯗꯧꯅꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯩ ꯑꯣꯜꯂꯛꯈꯤ ꯅꯪꯕꯨ ꯏꯕꯥꯅꯤꯅ ꯈꯠꯅꯈ꯭ꯔꯤꯕꯗꯨ
ꯐꯥꯒꯤꯒꯤꯅꯤ ꯀꯥꯎꯔꯕ꯭ꯔꯅꯦ ꯍꯤꯡꯆꯥꯕꯤ ꯀꯨꯂꯩꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯣꯛꯆꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ ꯏꯕꯥꯅꯤꯅ ꯈꯠꯅꯔꯤꯁꯦ ꯇꯣꯝꯕꯅ ꯈꯨꯠꯁꯨꯃꯟ ꯂꯧꯕ ꯂꯥꯛꯄ ꯑꯗꯨ ꯄꯤꯗꯅꯕ ꯈꯠꯅꯁꯟꯅꯕꯅꯤꯀꯣ ꯀꯥꯎꯊꯣꯛꯂꯨꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯀꯨꯂꯩꯃ ꯅꯣꯛꯏ ꯅꯣꯛꯄꯗꯨꯗ ꯊꯣꯛꯆꯥꯎꯅ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯔꯛ ꯑꯗꯨꯅ ꯁꯨꯒꯠꯂꯒ ꯀꯨꯂꯩꯃꯅ ꯃꯥꯏꯁꯤꯗ ꯀꯌꯥ ꯀꯟꯅ ꯈꯣꯠꯂꯛꯏꯅꯣ ꯃꯈꯣꯏ ꯃꯄꯥ ꯅꯪ ꯍꯣꯔꯦꯟ ꯆꯥꯛ ꯑꯃꯠꯇ ꯄꯤꯖꯔꯣꯏꯀꯣ ꯀꯌꯥ ꯀꯟꯅ ꯃꯥꯏꯁꯤꯗ ꯈꯣꯠꯂꯛꯏꯅꯣ ꯅꯥꯕꯅ ꯁꯤꯔꯦ ꯍꯥꯏꯕꯅꯦ ꯏꯕꯦꯝꯃꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯇꯧꯗꯕꯅꯤꯅ ꯈꯨꯠꯀꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯈꯧꯔꯤꯒꯁꯦ ꯁꯣꯔ ꯐꯨꯟꯕ ꯐꯠꯇ꯭ꯔꯤꯕꯩ ꯇꯣꯝꯕ ꯋꯥꯔꯤ ꯇꯥꯔꯝꯕꯗꯒꯤ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯁꯥꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯨꯕꯨ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯩꯍꯥꯛꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯔꯛꯈꯤꯒꯦ ꯅꯠꯇꯦ ꯈꯠꯅꯕ ꯑꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕꯣ ꯍꯥꯏꯕ ꯀꯨꯂꯩꯃ ꯑꯃꯗꯤ ꯊꯣꯛꯆꯥꯎ ꯏꯈꯪ ꯍꯦꯛ ꯈꯪꯉꯤ ꯃꯈꯣꯏꯗꯤ ꯇꯣꯝꯕ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯚꯥꯞꯀ ꯑꯣꯏꯔꯨꯗ꯭ꯔꯕꯅꯤ ꯊꯣꯛꯆꯥꯎ ꯂꯠꯂꯠ ꯇꯧꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯩꯇꯣꯝꯕ ꯅꯪ ꯆꯠꯇ꯭ꯔꯤꯕꯣꯏꯔꯦ ꯑꯥꯎ ꯆꯠꯆꯗ꯭ꯔꯤꯕꯗꯣ ꯃꯈꯥ ꯇꯥꯕꯤꯔꯛꯈꯨ ꯅꯅꯥꯏ ꯋꯥꯔꯤ ꯇꯥꯖꯔꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯀꯔꯤ ꯋꯥꯔꯤꯕꯣ ꯇꯣꯝꯕ ꯁꯥꯎꯅ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯐꯤꯅꯥꯠ ꯑꯗꯨꯅ ꯊꯣꯛꯆꯥꯎꯗ ꯐꯠ ꯐꯠ ꯀꯟꯁꯤꯜꯂꯒ ꯑꯗꯨ ꯎꯁꯤꯠꯇꯕ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯤ ꯅꯪꯒꯤ ꯅꯄꯥꯗꯨꯅ ꯊꯝꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯊꯕꯛ ꯁꯨꯔꯤꯕꯁꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯅꯨꯡꯉꯥꯏꯅꯕ꯭ꯔꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯅꯨꯡꯉꯥꯏꯅꯕ꯭ꯔꯅꯦ ꯇꯣꯝꯕ ꯇꯍꯣꯏꯗꯤꯅꯤ ꯅꯪꯕꯣ ꯑꯩꯁꯦ ꯅꯊꯛꯀꯤ ꯑꯍꯟꯅꯤꯅꯦ ꯋꯥ ꯐꯖꯅ ꯉꯥꯡꯅꯁꯤ ꯐꯨꯔꯤꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯅꯪꯒꯤ ꯐꯦꯅꯥꯜ ꯑꯗꯨꯅ ꯀꯜꯂꯛꯄꯗ ꯃꯥꯏꯗꯒ ꯂꯣꯏꯅ ꯄꯥꯜꯂꯦ ꯃꯥꯏꯒꯁꯦ ꯁꯝꯊꯤ ꯃꯅꯝꯅ ꯂꯣꯏꯔꯦ ꯐꯨꯔꯤꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯨꯃꯤ ꯅꯪꯕꯣ ꯀꯨꯂꯩꯃ ꯃꯄꯨꯔꯣꯏꯕ ꯐꯨꯔꯤꯕ ꯇꯣꯝꯕꯕꯨ ꯈꯥꯝꯗꯣꯛꯇꯨꯅ ꯍꯩ ꯇꯣꯝꯕ ꯍꯥꯏꯕ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯐꯨꯔꯤꯁꯦ ꯄꯔꯞ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯕꯤꯔꯤ ꯃꯅꯝ ꯅꯝꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯅꯪ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ ꯇꯣꯝꯕ ꯊꯣꯛꯆꯥꯎ ꯐꯨꯔꯝꯕꯗꯒꯤ ꯀꯨꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯤꯅꯥꯠꯇꯨꯅ ꯁꯦꯠ ꯀꯟꯁꯤꯜꯂꯒ ꯁꯛꯊꯤꯕꯤ ꯃꯤꯒꯤ ꯈꯨꯠꯁꯨꯃꯜ ꯍꯥꯠꯄꯤ ꯅꯪꯕꯁꯨ ꯐꯨꯒꯦꯗꯍꯦ ꯇꯧꯁꯤꯟꯅꯕꯅ ꯍꯩꯕ ꯐꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ ꯈꯪꯕ꯭ꯔꯥ ꯅꯃꯥꯏꯁꯤꯗ ꯐꯤꯅꯥꯠꯁꯤꯅ ꯀꯜꯂꯦ ꯍꯥꯠꯅꯤꯡꯈꯣꯕ ꯃꯤꯒꯤ ꯁꯦꯟꯗꯣ ꯍꯥꯠꯅꯤꯡꯈꯣꯕ ꯑꯩꯍꯣꯏꯃ ꯑꯩ ꯁꯤꯔꯦ ꯍꯩꯃ ꯄꯥꯄꯤ ꯐꯤꯅꯥꯠꯇꯨꯅ ꯀꯜꯂꯛꯀꯅꯨ ꯗꯥꯎ ꯌꯥꯔꯣꯏꯌꯦ ꯍꯩꯃ ꯀꯜꯂꯛꯀꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯀꯜꯂꯦ ꯊꯣꯛꯆꯥꯎꯅ ꯇꯣꯝꯕꯕꯨ ꯆꯤꯡꯊꯣꯛꯂꯒ ꯇꯣꯝꯕ ꯅꯪ ꯁꯥꯎꯔꯅꯨ ꯋꯥ ꯐꯖꯅ ꯍꯥꯏꯅꯁꯤ ꯅꯌꯥꯝꯕꯅꯒꯤ ꯈꯨꯠꯁꯨꯃꯜꯗꯨ ꯄꯤꯔꯒꯦ ꯅꯪ ꯑꯃꯨꯛꯇ ꯑꯁꯥꯎꯕꯗꯣ ꯐꯊꯧ ꯈꯣꯡꯂꯒ ꯈꯪꯉꯦꯗꯨꯅꯤꯅꯦ ꯉꯁꯥꯏꯅ ꯐꯨꯖꯤꯟꯅꯗꯕꯤ ꯏꯔꯦꯝꯂꯦꯝꯅ ꯄꯩꯁꯥꯗꯨ ꯄꯨꯊꯣꯔꯛꯑꯗꯤ ꯆꯩ ꯆꯥꯔꯤꯁꯤ ꯆꯥꯔꯝꯈꯤꯗ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯄ꯭ꯔꯣꯄ ꯄꯨꯊꯣꯔꯛꯑꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅꯅꯦ ꯑꯇꯩꯒꯤ ꯁꯦꯟ ꯃꯠꯂꯁꯨ ꯇꯣꯝꯕ ꯑꯩꯒꯤ ꯁꯦꯟ ꯃꯠꯄꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯨꯅꯨ ꯑꯩꯒꯤ ꯁꯦꯟ ꯃꯠꯄ ꯀꯥꯏꯗꯨꯗꯤ ꯃꯠꯀꯦ ꯇꯧꯔꯁꯨ ꯃꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯌꯥꯔꯦ ꯆꯒꯠ ꯉꯥꯡꯕꯤꯔꯛꯑꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯁꯥꯒꯤ ꯁꯦꯜꯗꯣ ꯄꯨꯔꯒ ꯄꯔꯞ ꯆꯠꯄꯤꯈ꯭ꯔꯣ ꯅꯨꯄꯥ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯃꯥꯒꯤ ꯁꯦꯜꯗꯣ ꯃꯃꯥꯏꯁꯤꯗ ꯑꯝꯇ ꯂꯪꯁꯤꯟꯈꯨꯋꯣ ꯃꯁꯤ ꯌꯥꯝ ꯉꯥꯡꯗꯣꯏꯗ ꯃꯆꯤꯟꯕꯥꯁꯦ ꯐꯤꯅꯥꯠꯁꯤꯅ ꯐꯥꯕ ꯑꯩ ꯊꯥꯖꯤꯟꯕꯨ ꯃꯁꯤ ꯃꯄꯥꯡ ꯄꯨꯎꯅꯤ ꯁꯦꯃꯁꯦ ꯀꯨꯂꯩꯃ ꯇꯣꯝꯕꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯋꯥꯒ ꯉꯥꯡꯖꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯍꯦꯛꯂꯦ ꯊꯣꯛꯆꯥꯎ ꯇꯍꯥꯅ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯝꯕꯗ ꯄꯤꯔꯛꯏ ꯇꯣꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯐꯠ ꯂꯧꯁꯤꯜꯂꯒ ꯍꯥꯏ ꯑꯙꯥꯃꯣꯔꯥ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯆꯠꯆꯈ꯭ꯔꯒꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯊꯕꯛ ꯁꯨꯕ ꯍꯧꯕꯒ ꯂꯥꯛꯄꯤꯔꯅꯨ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟ ꯃꯠꯀꯦ ꯇꯧꯕ ꯊꯕꯛꯁꯦ ꯁꯨꯗꯣꯏ ꯁꯔꯨꯛ ꯑꯩ ꯃꯤꯔꯦꯝ ꯁꯥꯗꯨꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯖꯒꯦ ꯆꯠꯂꯒꯦꯅꯦ ꯅꯨꯄꯤꯅ ꯉꯝꯕ ꯅꯇꯨꯃꯒꯤ ꯁꯛꯇꯅꯦ ꯀꯦꯊꯨꯃꯦꯛ ꯃꯥꯜꯂꯗꯅ ꯁꯤ ꯍꯥꯏꯔꯝ ꯇꯣꯝꯕ ꯆꯠꯈꯤ ꯀꯨꯂꯩꯃ ꯁꯥꯎꯅ ꯃꯀꯣꯛ ꯑꯀꯥꯏꯕ ꯑꯗꯨꯒ ꯏꯅ ꯄꯨꯡꯇꯩ ꯂꯥꯎꯔꯛꯏ ꯀꯨꯂꯩꯃꯅ ꯀꯔꯤ ꯑꯩꯕꯨ ꯀꯦꯊꯨꯝ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯩ ꯌꯥꯡꯀꯣꯛ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯄꯨꯛꯀꯪꯕ ꯅꯪ ꯃꯇꯨꯡ ꯂꯥꯛꯑꯣ ꯅꯁꯝꯗ ꯈꯨꯗꯥꯡ ꯌꯦꯠꯂ ꯍꯥꯏꯒꯦ ꯏꯍꯦ ꯃꯁꯝꯗꯤ ꯌꯥꯎꯗꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯣꯏꯁꯦ ꯃꯀꯣꯛ ꯏꯇꯥꯡꯂꯗꯅ ꯅꯀꯣꯛ ꯅꯁꯝꯗꯣ ꯍꯧꯗ꯭ꯔꯁꯨꯅꯦ ꯅꯔꯥꯏꯕꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯆꯤꯔꯥꯏ ꯑꯇꯥꯡꯕꯗꯨꯗ ꯈꯣꯡꯄꯥꯛꯁꯤꯅꯅꯦ ꯀꯥꯎꯗꯅ ꯇꯥꯟꯒꯦ ꯊꯣꯛꯆꯥꯎꯅ ꯍꯦꯗꯨꯅ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯏꯁꯥ ꯏꯔꯨꯒꯁꯦ ꯄꯣꯝꯇꯦꯛ ꯇꯧꯔꯤꯕ ꯐꯥꯒꯤꯒꯤ ꯈꯠꯅꯕ ꯈꯨꯈꯠꯅꯁꯤꯗꯤ ꯃꯤ ꯁꯣꯏꯗꯅ ꯁꯤꯅꯅꯤ ꯑꯩ ꯐꯥꯒꯤꯒ ꯄꯦꯜꯂꯦꯀꯣ ꯑꯌꯣ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯑꯩꯒꯤ ꯀꯣꯛꯁꯦ ꯏ ꯊꯣꯛꯂꯦ ꯀꯣꯛ ꯉꯥꯎꯔꯛꯂꯦ ꯑꯩꯕꯨ ꯁꯝꯅ ꯂꯥꯛꯑꯣꯕ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯨꯄꯥ ꯑꯩ ꯁꯝꯃꯨ ꯂꯥꯛꯑꯣ ꯍꯣꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩꯁꯨ ꯁꯣꯝꯗ ꯏꯁꯥ ꯏꯔꯨꯒꯁꯦ ꯂꯣꯏꯅ ꯇꯦꯛꯂꯕꯖꯥꯠꯅꯤ ꯅꯥꯀꯜ ꯑꯃꯗ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯏꯕꯣꯆꯧꯗ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ ꯅꯪꯒꯤ ꯁꯦꯜ ꯐꯪꯗꯕ ꯊꯕꯛꯁꯦ
ꯇꯧꯔꯤꯕ ꯃꯈꯩ ꯆꯥꯛꯈꯣꯝꯃꯩ ꯃꯨꯠꯈꯤꯅꯤꯌꯦ ꯑꯁꯨꯝꯅ ꯑꯩꯕꯨ ꯆꯔꯥ ꯍꯦꯜꯍꯟꯗꯅ ꯊꯝꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯧꯕꯤꯔꯤꯅꯣ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯅꯨꯄꯤ ꯑꯩꯁꯨ ꯍꯣꯠꯅꯔꯤꯗꯅ ꯅꯠꯇꯦ ꯃꯤꯅ ꯈꯨꯠꯁꯨꯃꯟ ꯄꯤꯔꯛꯇꯕꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯁꯨ ꯍꯥꯏꯕꯅꯣꯕ ꯇꯥꯗ ꯊꯣꯛꯆꯥꯎꯗ ꯁꯦꯜ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒꯅꯦ ꯃꯥꯒꯤ ꯃꯈꯥꯗ ꯃꯣꯏꯇꯥ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯗꯧꯕꯅꯤ ꯇꯥ ꯊꯣꯛꯆꯥꯎꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯅꯤ ꯅꯪꯅ ꯍꯦꯛ ꯃꯥꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯛꯄꯗꯒꯤ ꯅꯪꯅ ꯁꯨꯖꯕ ꯈꯨꯠꯁꯨꯃꯟ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯜ ꯄꯤꯔꯛꯈ꯭ꯔꯕ꯭ꯔꯣ ꯈꯨꯖꯨ ꯃꯖꯨ ꯇꯧꯔꯒ ꯄꯤꯔꯛꯈꯤꯗꯕꯅ ꯑꯅꯝꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯗ ꯃꯣꯏꯇꯥꯅ ꯇꯥꯗ ꯊꯣꯛꯆꯥꯎꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯣꯏꯇꯥ ꯅꯪ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯦ ꯅꯪ ꯅꯨꯄꯥ ꯊꯣꯛꯃꯟꯗꯕꯗꯒꯤꯅꯤ ꯏꯃꯨꯡ ꯑꯁꯤꯅ ꯋꯥꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯨꯛꯇꯗꯤ ꯊꯣꯛꯎ ꯀꯩꯗꯧꯒꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯅꯤ ꯍꯣꯏꯁꯦ ꯑꯩ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯇꯥ ꯊꯣꯛꯆꯥꯎꯒꯁꯨ ꯎꯅꯗꯨꯅ ꯋꯥ ꯑꯃ ꯂꯩꯈꯥꯏ ꯇꯥꯟꯅꯔꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯂꯩꯃ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯕ ꯃꯈꯩ ꯃꯥꯅ ꯁꯥꯔꯝꯕ ꯁꯅꯥ ꯑꯗꯣ ꯂꯧꯕ ꯀꯣꯟꯁꯪꯗ ꯂꯥꯛꯑꯝꯃꯤ ꯀꯣꯟꯁꯪ ꯌꯧꯔꯕꯗ ꯁꯥꯕ ꯂꯣꯏꯔꯕ ꯂꯤꯛ ꯑꯗꯣ ꯊꯥꯡꯀꯠꯇꯨꯅ ꯃꯉꯛꯁꯝ ꯃꯄꯥ ꯑꯗꯨꯗ ꯊꯥꯡꯀꯠꯂꯒ ꯁꯒꯦꯡ ꯃꯤꯡꯁꯦꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯁ ꯀꯝꯗꯧꯏꯌꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯐꯖꯔꯦꯗꯅ ꯂꯤꯛꯁꯤꯃ ꯁꯤꯔꯒ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯒ ꯆꯠꯂꯕꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯧ ꯃꯈꯩ ꯀꯨꯂꯩꯃ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯀꯜꯂꯛ ꯈꯝꯕꯟꯕ ꯐꯥꯎꯅꯔꯅꯤ ꯀꯣꯟꯁꯪꯗ ꯂꯩꯔꯤꯕ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯂꯤꯛꯁꯦ ꯅꯇꯩꯃ ꯑꯩꯉꯣꯟꯗ ꯁꯤꯕꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯇꯨ ꯍꯣꯏ ꯏꯇꯩꯃ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯀꯗꯥꯏꯗꯅꯣꯃ ꯃꯤꯅꯥꯏ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯦ ꯀꯔꯤꯌꯦꯕ ꯑꯩꯕꯨ ꯃꯤꯅꯥꯏ ꯃꯥꯜꯂꯦꯕ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯒꯦ ꯃꯥꯟꯗꯦ ꯆꯨꯝꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯕꯤꯈꯤꯅꯨ ꯏꯇꯩꯃ ꯅꯅꯥꯎꯅ ꯏꯇꯩꯃꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯗ ꯁꯩꯊꯥꯐꯝ ꯈꯪꯗꯗꯨꯅ ꯃꯤꯅꯥꯏꯗ ꯑꯣꯏꯅ ꯁꯩꯊꯥꯈꯤꯕꯅꯤ ꯋꯥꯔꯧꯕꯤꯅꯨ ꯁꯛ ꯐꯖꯕꯁꯤꯕꯨ ꯃꯤꯅꯥꯏ ꯃꯥꯟꯅꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪ ꯆꯩ ꯌꯥꯝ ꯅꯤꯒꯅꯨꯀꯣ ꯑꯔꯦꯝꯕꯗ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯀꯥꯏꯗꯅ ꯇꯣꯛꯀꯅꯤ ꯁꯦ ꯅꯪꯒꯤ ꯁꯦꯜ ꯑꯋꯥꯠꯄꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪꯉꯣꯟꯗꯅꯦ ꯁꯅꯥꯒ ꯑꯃꯠꯇ ꯁꯥꯔꯣꯏ ꯁꯤ ꯍꯥꯏꯔꯝ ꯀꯨꯂꯩꯃ ꯁꯅꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯀꯣꯟꯁꯪꯗ ꯂꯩꯍꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯥꯗ꯭ꯔ ꯇꯣꯛꯎꯅ ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯃꯤꯅꯥꯏ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯃꯃꯥꯏꯅ ꯍꯧꯗꯣꯡꯅ ꯈꯣꯠꯄꯒꯤꯔ ꯀꯩꯅꯣ ꯗꯥꯀꯤꯗꯥ ꯉꯥꯛꯇ ꯄꯨꯔꯥ ꯃꯤꯅꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯥꯟꯈ꯭ꯔꯤꯗꯣ ꯏꯃꯥꯏ ꯃꯁꯛꯇꯣ ꯃꯪꯗꯕꯨ ꯎꯅꯤꯅꯦ ꯏꯕꯣꯆꯧ ꯊꯣꯛꯆꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯌꯥꯎꯔꯛꯏ ꯊꯣꯛꯆꯥꯎ ꯃꯥꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯀꯨꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯍꯩ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯆꯧ ꯉꯁꯤꯗꯤ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯊꯣꯛꯆꯥꯎ ꯇꯥꯗꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯇꯥꯗꯅ ꯀꯔꯤꯅꯦꯅ ꯈꯟꯕꯤꯕꯅꯣ ꯊꯕꯛ ꯇꯞ ꯇꯥꯅ ꯁꯨꯍꯜꯂꯒ ꯈꯨꯠꯁꯨꯃꯟꯅ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯄꯤꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯇꯥꯗꯒꯤꯁꯦ ꯑꯩꯕꯨ ꯂꯥꯏꯔꯩ ꯄꯪꯌꯥꯗ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯊꯣꯛꯆꯥꯎ ꯍꯩ ꯆꯥꯔꯝꯕꯗꯣ ꯇꯣꯛꯂꯒ ꯈꯨꯝꯂꯛꯏ ꯏꯕꯣꯆꯧ ꯅꯪ ꯁꯥꯎꯈꯤꯅꯨ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯁꯦꯜ ꯄꯤꯔꯛꯇꯗꯧꯕꯅꯤ ꯍꯦꯔ ꯇꯥꯗ ꯑꯩꯕꯨ ꯑꯄꯪꯃꯛꯅꯤꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯌꯨꯝꯕꯨꯗꯨꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗ ꯇꯥꯗꯅ ꯊꯕꯛ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯁꯦꯜ ꯂꯣꯏꯅ ꯁꯨꯅꯕ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯣꯏꯗ ꯄꯥꯗꯕ ꯄꯉꯥꯡ ꯉꯥꯡꯕꯤꯔꯛꯀꯅꯨ ꯊꯣꯛꯆꯥꯎ ꯈꯖꯤꯛꯇꯤ ꯄꯥꯈꯠꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯀꯗꯥꯏꯗꯒꯤ ꯂꯣꯏꯅ ꯁꯨꯅꯕ ꯄꯤꯔꯛꯇ꯭ꯔꯤ ꯈꯖꯤꯛꯇꯅꯤ ꯄꯤꯔꯛꯄ ꯍꯣꯏꯅꯦ ꯈꯖꯤꯛꯇ ꯄꯤꯔꯛꯄ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯇꯥꯗꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯒ ꯎꯔꯩ ꯄꯥꯔꯩ ꯇꯧꯔꯒ ꯂꯩꯔꯦ ꯀꯨꯂꯩꯃꯅ ꯐꯠ ꯈꯨꯝꯂꯛꯏ ꯍꯦ ꯏꯕꯣꯆꯧ ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯛꯀꯤ ꯑꯍꯜꯁꯤꯗ ꯁꯛꯀꯠꯇꯅ ꯋꯥ ꯉꯥꯡꯂꯤꯕꯗꯤ ꯑꯩꯅ ꯀꯔꯥꯏꯗ ꯁꯪꯀꯠꯂꯒꯦ ꯏꯇꯩꯃ ꯑꯩꯗꯤ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕ ꯈꯛꯅꯤ ꯅꯪꯒꯤ ꯈꯨꯍꯥꯏꯗꯣ ꯑꯩꯈꯣꯏꯗ ꯙꯝꯀꯥ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯑꯃ ꯑꯌꯤꯡꯕꯤꯅ ꯏꯆꯦ ꯑꯗꯨꯝꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯦ ꯋꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ ꯂꯩꯇꯕꯅ ꯆꯔꯥꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯣꯏꯇꯥꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯀꯨꯂꯩꯃ ꯑꯌꯤꯡꯕꯤꯒꯤ ꯃꯌꯥꯡ ꯏꯀꯪ ꯀꯪꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯑꯗꯨꯅ ꯑꯣꯏꯔꯦ ꯑꯩꯅ ꯅꯪꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯎꯆꯤ ꯆꯤꯔꯤ ꯌꯥꯡꯒꯪ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯣꯏꯔꯦ ꯏꯕꯣꯆꯧ ꯁꯥꯎꯔꯞꯅ ꯌꯥꯔꯦ ꯏꯇꯩꯃ ꯎꯆꯤ ꯃꯥꯟꯒꯦꯔꯥ ꯀꯩ ꯃꯥꯟꯒꯦꯒꯦ ꯃꯗꯣ ꯏꯇꯩꯃꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯒꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯊꯣꯛꯆꯥꯎꯅ ꯍꯦꯔ ꯏꯕꯣꯆꯧ ꯌꯥꯝꯅ ꯎꯁꯤꯜꯂꯛꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯑꯩꯅ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯅꯪ ꯀꯩꯗꯧꯒꯦꯒꯦ ꯀꯨꯂꯩꯃꯅꯁꯨ ꯄꯤꯔꯨꯅꯨ ꯃꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯏꯆꯦ ꯇꯥꯗ ꯂꯥꯟꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅꯤ ꯃꯣꯏꯇꯥꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈ꯭ꯔꯕꯁꯨ ꯑꯁꯣꯏ ꯑꯔꯥꯟ ꯉꯥꯛꯅꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯏꯃꯨꯡ ꯅꯠꯇꯦ ꯑꯗꯨꯝꯅ ꯈꯨꯠꯁꯨꯃꯜꯗꯣ ꯄꯤꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯕꯦꯝꯃ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯑꯅꯨ ꯑꯩꯅ ꯄꯤꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯄꯤꯔꯔꯣꯏꯗꯧꯅꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ
ꯑꯗꯨꯅ ꯃꯥ ꯑꯩꯅ ꯁꯦꯜ ꯄꯤꯗ꯭ꯔꯒ ꯃꯊꯤꯕꯣꯡꯁꯤ ꯀꯗꯥꯏꯗꯒꯤ ꯆꯥꯕꯅꯣ ꯌꯦꯡꯒꯦ ꯅꯪꯁꯨ ꯅꯄꯨꯔꯣꯏꯕꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯅꯄꯨꯔꯣꯏꯕꯁꯤꯅ ꯋꯥꯕꯗ ꯅꯪꯁꯨ ꯌꯥꯎꯕ ꯇꯥꯕꯅꯤꯅꯦ ꯍꯥꯏꯔꯤꯁꯦ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯒꯨꯝꯁꯤ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦ ꯆꯠꯄꯤꯈ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯇꯥꯗꯅ ꯑꯩꯒꯤ ꯁꯦꯜ ꯄꯤꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯌꯥꯔꯦ ꯑꯩꯅꯁꯨ ꯂꯧꯖꯔꯔꯣꯏ ꯑꯗꯨꯕꯨ ꯇꯥꯗ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯣ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯒ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯋꯥꯅ ꯁꯨꯖꯔꯤꯕ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜ ꯍꯥꯠꯂꯒ ꯇꯥꯗꯒꯤ ꯏꯃꯨꯡ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯕ ꯉꯝꯕꯅꯣ ꯌꯦꯡꯒꯦ ꯑꯗꯨꯒ ꯑꯩ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯪꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯃꯣꯏ ꯊꯣꯛꯆꯥꯎꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯀꯨꯂꯩꯃꯅ ꯑꯣꯏꯅ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯍꯥꯌꯣ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯀꯩꯅꯣ ꯅꯪ ꯅꯠꯇ꯭ꯔꯕꯁꯨ ꯏꯕꯨꯡꯉꯣ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯏꯁ ꯅꯪꯅ ꯈꯜꯂꯤꯕꯣ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯨꯕꯤꯌꯨ ꯀꯥꯏꯅ ꯅꯪꯉꯣꯟꯗ ꯅꯣꯟꯖꯔꯅꯤ ꯁꯤꯔꯣ ꯂꯥꯏꯔꯕ ꯅꯪꯉꯣꯟꯗ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯨꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯏꯀꯥꯏꯗ꯭ꯔꯤꯕ ꯏꯀꯥꯏ ꯈꯪꯗꯕ ꯅꯃꯥꯏꯗꯣ ꯄꯨꯗꯨꯅꯅꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯅꯥꯎꯁꯦꯛ ꯆꯤꯔꯤ ꯌꯥꯡꯒꯪꯁꯦ ꯎꯕꯗꯅꯦ ꯑꯩ ꯃꯤꯠꯀꯁꯦ ꯁꯦ ꯂꯧ ꯇꯥꯡꯗꯧꯔꯦ ꯃꯥꯒꯤ ꯁꯔꯨ ꯃꯌꯥꯝꯁꯨ ꯎꯕꯗ ꯍꯩ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯏꯕꯣꯆꯧ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯅ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯒꯤ ꯍꯨꯔꯥꯟꯕ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯁꯤꯅꯤ ꯅꯨꯡꯉꯥꯏꯌꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯍꯥꯠꯂꯒ ꯅꯅꯤꯡ ꯇꯦꯛꯄ ꯃꯈꯩ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯗꯅ ꯆꯨꯔꯤ ꯃꯈꯥꯗ ꯑꯣꯟꯊꯔꯒ ꯑꯅꯤꯃꯛ ꯃꯊꯛ ꯂꯩꯀꯥꯏꯗ ꯆꯠꯈꯤꯕꯁꯨ ꯑꯣꯏꯌꯨ ꯀꯨꯂꯩꯃꯅ ꯇꯥꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯂꯥꯏꯔꯕꯒꯤ ꯂꯥꯏ ꯃꯥꯟꯕ ꯅꯪ ꯅꯈ꯭ꯌꯥꯇꯣ ꯁꯦꯠꯂꯨꯔ ꯍꯥ ꯏꯁ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯗꯅ ꯆꯨꯔꯤ ꯃꯈꯥꯗ ꯑꯣꯟꯊꯔꯒ ꯃꯊꯛ ꯂꯩꯀꯥꯏ ꯆꯠꯈꯣ ꯀꯥꯏꯅ ꯇꯥꯟꯅꯔꯒ ꯂꯨꯈꯝꯗꯨꯗ ꯈꯨꯟꯅꯝꯁꯤꯅ ꯅꯛꯀꯅꯤꯍꯦ ꯍꯧꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯕꯣꯆꯧꯁꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣ ꯀꯨꯂꯩꯃ ꯍꯥꯏꯕꯤ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯕꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗ ꯍꯥꯏꯕ ꯅꯠꯆꯗꯕꯗꯣ ꯄꯥꯟꯕ꯭ꯔꯣ ꯅꯣꯏꯗ ꯀꯨꯂꯩꯃ ꯄꯨꯔꯛ ꯆꯥꯡꯅ ꯃꯈꯣꯏ ꯃꯄꯥ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯑꯁꯦ ꯍꯨꯏ ꯂꯩꯔꯕ ꯃꯥꯟꯕ ꯑꯁꯦ ꯃꯥꯅ ꯑꯩꯕꯨ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯇꯥꯟꯅꯔꯒ ꯐꯨꯔꯨꯕ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯪ ꯑꯗꯨꯃꯗꯤ ꯑꯩ ꯗꯥꯏ ꯂꯩꯇꯦ ꯇꯣꯝꯕꯅ ꯐꯨꯔꯝꯕꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯏꯕꯣꯆꯧꯒꯤ ꯆꯩ ꯆꯥꯕꯒ ꯑꯩ ꯉꯝꯃꯔꯣꯏ ꯀꯌꯥꯗ ꯄꯥꯡꯗ꯭ꯔꯤꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯏꯕꯣꯆꯧꯅ ꯐꯨꯗ꯭ꯔꯁꯨ ꯅꯪ ꯉꯁꯤ ꯑꯩꯅ ꯑꯣꯏꯅ ꯐꯨꯕ ꯇꯥꯔꯦ ꯃꯁꯤ ꯑꯁꯨꯛ ꯄꯥꯡꯗꯕ ꯈꯣꯡꯄꯥꯛꯁꯤꯅ ꯑꯣꯏꯅ ꯍꯦꯛꯇ ꯀꯥꯎꯊꯔꯒꯦꯗ ꯃꯁꯤ ꯀꯨꯂꯩꯃꯅ ꯀꯥꯎꯕꯗ ꯊꯣꯛꯆꯥꯎ ꯑꯗꯣ ꯎꯞꯂꯒ ꯍꯦꯛꯇ ꯍꯥꯏꯊꯩ ꯑꯩꯃ ꯑꯩꯁꯤꯔꯦ ꯑꯁ ꯀꯩꯅꯣ ꯅꯨꯄꯤ ꯅꯥꯏ ꯆꯥꯔꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯥꯎꯕꯗ ꯅꯤꯡꯒꯣꯡꯗ ꯅꯥꯏ ꯆꯥꯔꯝꯕꯒꯁꯦ ꯂꯣꯏꯅ ꯀꯥꯏꯔꯕ ꯈꯪꯗꯦ ꯑꯁ ꯅꯥꯕꯗ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁ ꯑꯩ ꯅꯥꯕꯅ ꯁꯤꯔꯦ ꯑꯁ ꯑꯗꯨꯅꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇ꯭ꯔꯗꯤ ꯅꯥꯏꯗ ꯅꯠꯇꯦ ꯅꯀꯣꯛꯇꯨꯁꯨ ꯑꯩꯅ ꯊꯨꯒꯥꯏꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯏꯕꯣꯆꯧ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯈ꯭ꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯌꯤꯡꯕꯤꯒ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯇꯔꯛ ꯊꯝꯂꯝꯂꯒ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯣꯛꯆꯥꯎꯒꯤꯗ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯆꯥꯎꯒꯤꯗꯒꯤꯁꯨ ꯊꯕꯛ ꯇꯣꯛꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯃꯍꯥꯛꯅ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕꯗꯒꯤꯗꯤ ꯍꯥꯟꯅ ꯋꯥꯔꯝꯕ ꯏꯃꯨꯡ ꯑꯗꯣ ꯈꯔꯗꯤ ꯁꯥꯐꯔꯦ ꯆꯥꯕ ꯊꯛꯄ ꯐꯥꯎꯕꯗꯤ ꯋꯥꯠꯇꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯖꯔꯦ ꯁꯣꯝꯗꯅ ꯊꯣꯛꯆꯥꯎ ꯃꯥꯗꯤ ꯃꯤꯒꯤ ꯈꯨꯠꯁꯨꯃꯜ ꯍꯥꯠꯃꯟꯗꯅ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯥ ꯃꯇꯣꯝꯇꯗꯤ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯂꯣꯏꯗꯧꯕ ꯃꯔꯝꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯝꯗꯦ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯑꯗꯨꯁꯨ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯐꯠꯇ꯭ꯔꯕꯅꯤna ꯑꯐꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟ ꯃꯥꯗꯤ ꯄꯥꯈꯪ ꯃꯆꯥ ꯐꯥꯕꯗ ꯉꯥꯏꯔꯤ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯁꯤꯟꯅꯕ ꯍꯧꯔꯦ ꯑꯇꯣꯝꯕ ꯏꯕꯣꯕꯁꯨ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯀꯨꯂꯩꯃ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩ ꯊꯣꯛꯆꯥꯎꯅ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯇꯞꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯃꯃꯥ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯡꯗꯣ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯂꯣꯏꯔꯝꯗꯦꯅ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯛ ꯊꯣꯡꯗꯧꯔꯤꯕꯅꯣ ꯃꯈꯣꯏ ꯃꯄꯥ ꯆꯦꯡꯗꯤ ꯃꯔꯨ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯥꯟꯅ ꯊꯕꯛ ꯆꯠꯂꯤꯉꯩꯗꯗꯤ 이코트 셀 쩍쩍 빨려버네. 허우징에 타보실 썼지. 미기대 아이는 야우기 하유러버소. 가드를 받으러 떠오르가. 미기 구수만 하루가 아두나. 아이부 미까나 아무튼 타박수가 야혼닝데. 마마, 10월 말이고. fataba 떠오르버기 까르마 펑바 하이부도. 마코이 마빠. 이하리 떡비로 깨도게. 하우크라바 와도 부톡비란.
ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯩ ꯋꯥꯈꯜꯁꯦ ꯂꯥꯏꯃꯟ ꯑꯣꯏ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯑꯋꯥꯡꯒꯤ ꯑꯩꯒꯤꯗ ꯊꯕꯛ ꯌꯥꯎꯔꯝꯕ ꯑꯩꯅ ꯈꯨꯠꯁꯨꯃꯟ ꯄꯤꯈꯤꯗꯕ ꯏꯕꯣꯆꯧꯗꯤ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯝꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯥꯠꯂꯒ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯉꯁꯤꯗꯤ ꯃꯣꯏ ꯃꯄꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯗ ꯐꯪꯂꯕ ꯀꯥꯟꯗ ꯈꯛ ꯈꯪꯂꯦ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯌꯤꯡꯕꯤ ꯃꯉꯣꯟꯗ ꯅꯣꯛꯅꯈꯤꯕꯗꯣ ꯉꯁꯤꯗꯤ ꯃꯄꯥ ꯑꯩꯉꯣꯟꯗ ꯐꯪꯂꯦ ꯆꯥꯗꯕꯅ ꯏꯁꯥ ꯏꯔꯨ ꯃꯌꯦꯡ ꯇꯥꯔꯦ ꯏꯃꯤꯠ ꯏꯅꯥ ꯀꯨꯠꯂꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯃꯃꯥ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯃꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯤꯕ ꯐꯠꯇꯕ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯆꯩꯅꯥ ꯆꯩꯊꯦꯡ ꯑꯁꯦ ꯈꯥꯡꯗꯨꯅ ꯍꯤꯡꯕ ꯇꯝꯂꯁꯤ ꯑꯩꯈꯣꯏ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯗꯣꯟ ꯄꯣꯝꯂꯒꯨꯝꯁꯤ ꯃꯃꯥ ꯂꯥꯏꯔꯕ ꯁꯤꯟꯃꯤ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯟ ꯃꯠꯂꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯂꯁꯤ ꯃꯃꯥ ꯑꯁꯤꯅꯤ ꯐꯠꯇꯕ ꯇꯧꯕ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯕ ꯃꯤꯒꯤꯗꯤ ꯄꯣꯂꯣꯏꯗ ꯏꯁꯣꯔꯅ ꯃꯥꯒꯤꯁꯨ ꯐꯠꯇꯕ ꯄꯣꯂꯣꯏ ꯄꯤ ꯍꯥꯏꯕꯗꯣ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯡꯗꯨꯅ ꯏꯃꯨꯡ ꯄꯨꯖꯔꯤꯕ ꯁꯤꯟꯃꯤ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯥꯠꯂꯨꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯣꯛꯆꯥꯎ ꯑꯃꯗꯤ ꯀꯨꯂꯩꯃ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ